Litangi ambusher truck driver ama laikidaba amade security personnel ama asok apan nakhankibagi thawong adu Cocomi na akanamong Condemn Tourakli. Hiramasiga mari lainana Cocomi na thadorokpa cherol amana hai. Chain kuki narco terrorist singna chahi ahum hena chatharakliba lan asida union amadi state lenga na ngasi fawba phibam asi lakshinaba hotnabagi mami tadre. Lenga ki leiriba machinery sing sizinabagi mahutta ngaihak ki oiba wafam phongdoktuna leibana lamen duhenba singna pamdaba thodok sing ase makha tana thogalakpani haibase haimin bathokloi. Ngasi Imphal Urkhul Lambigi Litanda terrorist singna attack chatharakpadagi poche pusilakpa truck driver ama laihan khidaba amade security personnel amana asok apan nanghan khiba thodok asina taklibate security convoy na ngak senduna poche pusilakliba driver fawba saphadre haiba asine haukiba tha kharagi mamangda irang thokiba amade security personnel singna jaksina ngak seliba lambi asida kamdauna asigumba ambush asi terrorist singna chathaba ngamkhibano Mafam aduda duty tariba security personnel sing matakta lengang na kari karam action lakhutkane intelligence failure laikre hairaga adumak to ka dawribra haibase hangba yabo wahangne ngasigi paliba lengak asigi thabak khutau asida de thokliba irang ase jahi kaya amaga su makha tana aduma warushin leitana chathakigani haibase hairuidabagi maram leite Mamang da sumafam asi makta da thokiba thodokta miyoi ahum lekhidrabane maram aduna union amadi state lengaki achauba security ahoba aman lekhi haibase masana yazagadabani haina cherot asina makatare